Imis Bogdaming Tabiribasung Yumnam Anuradha Devine Kongana Krumzari. Hosek Maroi Bapauda Ngomkaidagi kilometer Taramangana Konma Mafunda Sanga Sakatpagi Tabak Pakadahandanaba Mangzonana Sajan Krabasingsu Kudakta Sidokadabane Haina Union Home Minister Amit Sahana Marilenaba Authority Sangda Kangankre. Alternative livelihood intervention and agroforestry support targeting poppy affected villages Sahibi Hiramda Tharampang Thokre. Jawaharlal Nehru ge Humpunitu Suba Leki the beginning make Tharampang Thokre. Loinana Census Taudringai Mamangda NRC update Taunana Bagimatanga Public Convention Pangtolagani. House of Popson Pizari, Lebaga Siging of kilometer, Taramangana Konma Mafunda, Luna Yadabamonda, Sanga Sagat Pagetabaka, Amata Pakat Handanaba, Union Home Minister Amit Sana, Marileneba authorities in the Kangan Kray. Mangzonana, Sajan Krabasing Sukudata Sidokadabani Haina, Union Home Minister Kangan K. Border areas in the Ladiba, Bank Kudimak Tauriba, banking transactions sing Yangsan Bagalunana, Azoba, business establishment singna, Chataba, banking transaction Punamakum Yangsanaba, district administration Kanganki, Asoba companies sing da Pan, Tadaragliba sing Yangsan Bagalunana, Samjan Sajanba, company, Amade bank account sing Kumna Tikatuna, Asaba, Aadhaar card, Masak Hangdo Bagalunana, Ngkai, Wangma. Lana Sataraglibas Maglenge Tabaktarom Sing Tinganaba Marileneba authorities Sing the Kanganke Rajasthan Ge Bikanada Pangtopa Security Review Meeting Amada Union Home Minister na Lebaka Asige Border District Punamak Mayakaba Drug Putopusin Tahundanaba Akanaba Section Tarang Local Kadabani Haina Kanganke Border District Kudimagda Micham Miam and Sing Yauna Mapung Paba Security Akanba Section Taurang Lokanabage Wapam So Home Minister na Kanganke Gamkaidagi kilometer Taramangana Konma Mufunda Lona Yadabamong Karigamba Makange Sangat Sagat Pagi Tabaga Amata Paikaloi Dabani Hana Sajan Krabasingsu Kudakta Sidokadabani Elegant construction ge Matangda zero tolerance policy Chana Handuna border district Sangamatik Sava security ge Section Tarang Local Kadabani Haina Home Minister Namarile Nevasingda Kanganke Ngam Ke ayaba yautana mitop sanglakpa thingbakaloinana terrorism da cell thadabage thawang mapungphana thingadabani ngangkhai wangma lana mayai kaba polam sang pusalapage thabak thingbakaloinana trans border crime mapungphana thingnanabage matangda BSF CBDT amade NCB yauna border management ge thawang paikhakadabani haike Pazankiba Mio Sing Tadonaba Honadriba Ase Puro Masenta Hana Sunaba Tonganaba Atamnana Lengana Senba Gamplani Watok Tongnaba Lengana Tawina Senba Sado Lanka Amani Haina Coordinating Committee on Manipur Integrity Kokomiki Convener YK Direna Pondokray Wafumasing Ase Kokomiki Miang Makada Luang Sangbam Apunba Maidapaibi Amadi Koirangai Kabui Women Society Nasanduna Luang Sangbam Mayalika Community Holder Satakiba Miamgi Mipamda Waken Direna Pondokibani Proxy War Kudakta Lepo Kuki terrorists Singe Matakta military crackdown Tau Haiba Dimanga Luinana Satakiba Mipampa Aduda Mahana Makatana Hai Misam Kia Hostess Oina Pazankiba Tham Makai Pazalaglabasu Mari Makonka Kangana Lady Base Lengangna Tawaina Tiro Yauna Tidabani Lamda Masida Tariba Tongan Tongan Ba Purup Senka Ase Amaga Hana Sunanaba Lenganga Salapa Gamplani Tasingna Makoina Saro Langa Sindaba Tarakadi Numita Adumaktada Adumak Mankiba Musing Adugilang Lanjang Putopangangani Adubu Ngasi Pauba Mari Makonka Kangandriba Ase Purup Masent Hana Sunaba Torakpan Naba Ngaibani Asagumba Lusa Tabatonka Ase Makoigi Hainabini Puruma sent Hanadana Hanabada Tongziriba Ase India Lenga Kaktani Asagumba Aikoi Masenta Hananaba Salakliba Mayam Se Kundaminariba Puru Kudimagna Kangna Kari Taugani Haiba Pireba do Lominaba Matautai, Makoina Silva Game Plant Ase Mai Panganaba, Honabada Proxy Army Sing Seasonary, India Langana Proxy Army Seasonaba, Narco Terrorist Sing
changnalaga nongmai kabliba ase thingdriba makhai makhoi ingna tamna leiba haibadu oiroi mitoba khangtongnaba honabadasu India lengangna thabak ningthina paikapa leitri phongdokhi mibhamadu luang sangbampa apunba mara paibige treasurer Punsungmam Manjabi Nupi Samas ge advisor Nupi Samas Koirangai Kaburi Women's Society ke President Alung Pamai Ainont Village Luang Sangbange member Vaiki Amade Kokomige ko convener Yungkaibam Surjakumar Sarugaki ताइबुदी करीनो आरकांदा कम्युनिटी मसेल से मसीग मरकता हेन नुसिनदनबा हेन कम्युनल वायलेंस लागनबा तोंगान बाय कोई फुरुप मसेल मरकता यंगचिनबा मागी फुरुपना मा फाजनग्रे मागी फुरुपना मा फाजलनग्रे आरकांदा फुरुप की ओइबा अकनब ला नम चथनबगी इंडिया लेंगाम सुंगसी लेंगासिना चथब गेम प्लान है बसे एकोई मियामना खंगबम संगी Hanakta haidukiba question naloba higher secondary examination da Manipur lenga ke school singe mai ngaktuna science stream da 15th position puthokiba Kaksing higher secondary school ge principal bo haukiba 21st May legangna tholakiba order amage matungina transfer tawrakiba bo yaning da phongdoktuna mathang nonganba numitage class boycott tawba yauna sangಸಲಾಕಿba khongsange makasa tharakpa khongsang ko oina ngasidage khudang sara henbage khongsang sangsanba hokre ngasiga thana numit tarukni suraba khongsang ka asada mairoi sina ngasi skunta asadage tholaktuna principal ge transfer order khudakta kakkadabane Mai tampam sangda politics tawbirakano haiba kolaw lauduna dise kaksange office tamna khongsa tamasake tungda anoba dishina charge lauram dabdage tholaklaka ZDO tamna lakpada SP kaksangka office ta thatna SP masa yauna wari sanake SP masamangna mari leneba sink pau faunaraba tungda masama ka yauna mairoi lusangba miota kharaga ADM kaksinga Unaduna wari sanaba aduda yauriba maroi amana phongdorakpada wari sanaba aduda iskunasage transfer order ase kudakta kakbiduna hanagi thabak kudakta hanzilanduna thabak paiba haugodabane haina taksal lambagaloinana atope hiramba amatada yasinaba amadi warishin ngamkide hairi khongsata adu iskunda halaklaba matungda ngasidege hauduna principal ge transfer order kakthri phawba kuthang sara henbage khongsang sangsalagani haiduna chara henbage khongsang adu sangsinba haukhibani YK College ke principal khangabo part 2 Maisnam Laikai dege Professor Khundrak Pamba Jogendro Singana ngase ahing nongyaida masage anaba amadage khangaudana lekhidabada college asage oza sing nanti singe staff sing amade students union na lekhidraba oza principal ge mafamda aroibe kai khumnaba amade awaba phongdobage tharambama college asage seminar hall da ngase pangthokre College asige oina ngasi nongmagi mahi tamba leptuna pangthokiba thorampa aduda oza singa amade maroi singna leikhidraba principal ke Jogendro ge thawaina mapugi lekonda ingasingna leirunaba haina minute ani tumina leptuna awaba phongdokhe amade oza principal ge photo da leikatuna aroiba ikai khumna busu utke Amadi Oza Singh Amadi Mairoi Singh Oza Principal ke as Jogendrona College asiki damakta tawbiramba amadi mahangna khanjaramba kayage matangda wangang ke YK College ke Physics Department ke Head Associate Professor o Binoy Kamana Principal Professor ke as Jogendrona College asida telaba matam chahi anirom lairapa asida college asiki damakta Khanbiramba kaya chapatharangi damakta honaribiramba kaya adu oza singa amadi mahiroi singna kawbangamloi oza principal na college asigi damakta khanjaramba kaya adu leihoba aikhoina mangphauna nanaba honajagani haina pendaba awaba wafam kaya phongdokladuna ozagi thawaina lairamlenda ingachikna lairunaba amadi leihoriba ozagi imung manungke awabada su sarukya jari haina phongdokke Amaramda Thawang College Teacher Association of YK College ke Principal Professor ke S. Jogendro Singna manung matam sadana lekhidabada awaba phongdorakli Thawang College da Head of
the Geography Department oinasu lebiramba Principal Professor K.S. Zugendro Singh mafamda Thawang College ge oza sing amade mahiroi singna minute ani tumina leptuna awaba phongdopaga loinana oza ge thawaina lairam lena ingna chikna leiruna ba amade lehoriba imung manunge awaba da so sarugya zari haina Thawang College Teacher Association ge makai da ge show phongdorakle Popi thaduna sandan lambi oiramba adu lemnanaba pandamda alternative livelihood interventions and agroforestry support targeting poppy affected villages hiramda thoramba ama Sorsampo Forest Division ke office asane sandana pangthokre tharamduda Southern Circle ge conservator of forest Arunda RS IFS Avisit Division Enter Forest Officer Sorsampo KV IFS amadi atai official sing frontline staff sungsu sadugya ke tharomda district asage manungda leiba popi thabadage sohalaba khul sing ji mongliand songkuang hopi moland ti jawjang thinhangjang khul yauna atai khul thangnaba dampi reserve forest ke akoi bada leiba khul singi khangalaba khunza singda initiative livelihood and agroforestry support item yauna nganu macha amade machanjak sing ginger lebak hawai alu hainau amade hybrid ki wai yamna panba makhange usara sangsu yanthoke Taranga Mari Lenana Southern Circle ge conservator of forest Arunda RS IFS na phondor kebada umang kanba haibase forest department khaktana ngamloi umanga sagunaduna hingliba mioi shinge mathaudang suyamna maru oi district asage popi thabadikina sohlaba khunsa singna popi thaba toklaga wahi thaduna yen nganu loiduna sanan lambi oinanaba honglakliba paikhalakliba thabak singka ase asuke matik puning thoganingai ne haike tharamba adu loiraba matungda Southern Circle ge conservator of forest Arunda RS IFS na Saganga range da chatuna mafamdu da sangkaliba amadi khunsa singna thariba usara sangyeng singke loinana Dampir Reserve Forest ge akoibada khundariba khunsa sanga unaduna anoba maunge sandan lambi oina oiba yabasing Tabaka Paikanaba Amadi Umanka Yokanaba Wari Saki Board of Secondary Education Manipur Bosemba Council of Health Secondary Kosem Amasung CBA Shina Loba Jahi Asige Class 10 Amadi Dual Exam da Mai Palakraba Laifang Kuno Youth Development Association na Kon Badalaiba Mahiroi Shingda Achamba Kudon Tamduna Mahiroi Shingbu Puning Tawat Bagi Tarampang Tokre Laifang Kuno Mitong Lampakta Leiba Community Hall da Pangthokpa Mahiroi Shing Opage Tharamba Duda Wangkhaya Assembly Constituency ge MLA Thangsamba Arun Kumar LKY DAG President Ningthauzam Bino Kumar amasung Department of Electronics DMPU ge Associate Professor Thingom Bisoizana Athoiba Metung Sing Aina Saruya Ke Tharanga Mari Lenana MLA Thangsam Arun Kumana Hai Award ama phangba matamda nupa masa dagi nupi masa singna award phangba ase nupi masa singna hele adubo ngasigi tharampa asidadi nupa masa singna award phangba helamba ase nungaiba phawi Mahiroi oidingai punsida matamba haibase ligna seasonaba mathau tai matangi belu khangna matambu ligna seasonaba haibase mahei amagi Mahiroi amagi mathoni masina mahiroi adubo apaba mai pakpa mioi ama oibangamgani Sakhotpa leibak singdadi matam haibase asuke matik ligna seasona namba haina khiba matam ngangna satli matam sana thabak thoram singka haubagi sanabi lei adubulamdama asidadi matangi value khangdabana thabak thoram kyada matam sana hauba loishinba ngamdabage hainabi adubang laide Mahiroi amagi punsida apaba misaka oinanaba honabada mahi aduge pandampa ama thamba haibasi hauna sani aduna madubo pandampa adukha phanglaga loibanate mahi haibakak natana thaksika se thogalonda khanglaba matamdada phobamioi ama oibangamgani phongdokhe Aku ni yang
BJP-na Mikhalda angambak upai seasonaduna lengaka painaba khaka honaba tungge khandabana lebaka singase hirang khudingda maninga halibane haina Manipur Pradesh Congress Committee MPC sagi President MLA Okrampa Ibobina phongdoragle wafoma singase India ke hanba Prime Minister Pandit Jawaharlal Nehru ge humpunito suba lekidaba numike ningsang thauranga marilenana Congress Bhavan daleba Jawaharlal Nehru ge mitamda hailai katpaga marilenana phongdokibani Tharamaduda Hanagi Minister MLAs MP Sishi Yuta Congress Karmi Singh Amadi Sabaldange Thomi Singh Saruyaki Hanagi Chief Minister Amadi MP Sishi ke President Okrambi Ibobina Makatara Duna Hai Ngasi Lebaka Asida Petroleum Gas Amadi Nomada Sangtraba Yatraba Madu Iba Polang Kudimak Mamanta Wanka Kray Malemda Manga Suba largest economy oiramba India ngasidi Taruk Suba ranking da hanthakre Matamatangi oiba lenga ke reform kaya taho gatabada Mikhalda Khaktada Wakal Thadabada Lebaka se maning halaglibani housing status da wediba phibamba amade Nagagi Mio Sanga Pazanduna Tambaga Mariledana Hangba Wahangi Pakompiraduna Mahangna Hai Purupaniki Mio Sing Nakana Anina Pazanduna Tamnaraga Ngasi Pauba Taduroktaba Amadi Palibalenga ka Asina Pazanliba Mio Singi Punsi Kananaba Honadaba Asi Angakpani Toliba Taudo Watok Sinka Ase Santara Madi status da Paliba BJP Lengana Texak Kudema Pogadabani Pundoki Loinana Ngasi India ge Ahanba Prime Minister Pandit Jawaharlal Nehru na lekidaba Jahi Humpunito Suba Numika Marilenana Indiana British ke Lengak Tage Ningka Tamnaba Honaba Amadi Lebaka Asibu Hinang Kudimakta Mangsan Tanaba Honaramba Kaya Nahonana Ningsang Handuna Wapam Kaya Sutamke Adu Honorable Prime Minister Gujarat to a Kalora or maybe Rajasthan the major Pradesh Delhi to a Kalova she moving a she Manipur Tauke Mashikumi Madonna Yenga Moile she Mashi Yengadraba taste Karino Moina Manipur Yang but Tami Ming Karino Manipur Prajasina Lambi ke khudong thiba amada yethangba khong soktuna Zanims Porampata Laingdona Leba Indian Red Cross Society IRCS Bisnupur District Branch ke life member Kumbidage Nongmai Them Sankada Society Branch asage magedege angamba sengi tengbang pikre IRCS Bisnupur District Branch ke member volunteer sing ana e aso apanta Yaropada Society Branch asage member singna angamba sengi tengbang pibage torampa amagi makada IRCS Bisnupur District Branch ke member volunteer singna angamba selge mateng pinaraktuna sengi mateng as pibani IRCS Bisnupur District Branch ke Secretary Dr. Huidrompa Romenta Amade Treasurer Monang Tempi Ibuhan Bina Zanimsta Satuna Mapam Duda Layingduna Ladiba Sankata Salgi Matenga Adukusina K Layingduna Ladiba Sankana IRCS Bisnupur District Branch na Minungsi Tausanga Luina Matenga Pangbirakpa Asida Nungaiba Pongdorakpaga Luinana Makatana IRCS na Miyamgi Hena Mateng Pangbangamba Oirasano Haike Mahiroi Kunagi Damakta Mangsan Tana Tawaika Kiba Mahiroi Haubizam Ibohal Urikin Bamba Kalenta Amade Kumampa Sarata Atoba Mahiroi Singa Asage Tonaling Zengbo Manipur ge Laimaida Maina Isinga Samduna Kuglare the Bandumita Ma Oina Loduna Students Emancipation Day Haine Mingtonduna Kumdalisang Majamapan Marputara Megitang Kunipandage Morang Multipurpose Higher Secondary Skundaleba Mahiroi Sing Kubamda Jahi Kudike Haika Leka Tamdana Numidasi Boning Singduna Lagli Sayesige Oinasu 37th Students Emancipation Day Hayeng Megitang Kunipanda Mahusagum Mahirui Singing Sing Kubambo Oiriba Moirang Multipurpose Higher Secondary Da Haikat Leka Tamlaga Moirang
Pansang Community Hall da miyamgi mifam amagal loina na pangtolagani. Asigumba mangnam sake mahiroi lusangba singna khunai asigidamata mamanyam laba thawai katuna hona biramba pidam ningai oiraba athoba singi ningsang tharam pangthokadariba asida mahiroi khunai amadi lebak miyamna sarukya biyo haina All Manipur Students Union MSU ge maikaidagi appeal tawraklei. Census tawdingai mamanda NRC update tawnanabagi matangda chahi asige April gi tang 12 da pangthokani haiduna tharang tawramba public convention on NRC updation before census ge mifam thasigi tang kunma pange ayuke pung taramakai taba madamda Manipur University ge auditorium for hall da pangtholagani haina campaign for just and fair delimitation ge maikai de ge phongdo dagli hiramase matangda ngase wangkhai thangjam laikai da leiba lubasage office ta pangthoke ba pawge mi phama madal lubasage convener Jitendra Ningambana makata ratuna hai India government na India pombada April tangka amadage hauduna September ge tang kuntra fawa census sadagane haiduna toramba adu Lamdam asige hauzik oiriba pibam asina state asida census tawbage matampa khara yeithopinaba JFD amade Manipur ge miyamna mari leinaba singda madam kya ge mamang de taksinduna lakhiba aduge matung state asida August ge tang 13 ge census tawnaba thorangliba asi state asige oiriba pibam asina census tawbage thabak matang matam chadri karigumba state asida census tawrak labade Lamdam asige miyamna kari thongtang logani haiba asida haukiba chayi lisangani kunmanga ge December thada tonga tonga ba political party sangi mayor singna sadugya duna miphampa ama pangthoklaba matung tha aduma ke tang 13 da Home Minister Amit Shah ge maphamda Manipur ge oiriba phibam asana maram oiraga state asida census tawbada khudong sataba ke alegani Census tawbage matam khara yeithopio haiduna memorandum ama JFD ki maike de ki pisan ke masigi matung thasige tang tarama panda point mari yawa memorandum amasu India ge President Prime Minister Home Minister yauna Register General of India dasu Manipur da census tawbage matam chadri matam khara census tawbage thabak chatha bikhi gano haiduna Pesan kiba memorandum aduge matangda marik somba pa kompa amata lakidaba asina marampo oiraga miyangi mipampa ase pangthongna basin bani mipama sida saruk yakadriba lamdaba asage khanghairaba miyoi singna pangthoklakpa phongdoklapa wafam kya puthoktuna khananainaraba mat ge oiba wareba masulawgani loinana India government amadi Manipur lengang state asida SIR tawragani haina tharangliba asi tawbiba matamda ayetba amata leite adomoinamak Manipur da thokliba irang asina marampo oidina mayum makai thadukna hauze rally camp singda changjapom lawtuna leiriba IDP singna karamba maphamda makhoige vote thadagani haibasi mari leinebasingna kumna khanabiba mathautai Tongan ba mapam kya dage lanjana kliba IDP singna makoina leiriba mapam badu da vote thada kiba tarabadi makoige punapon lamdampa aduda makoi leiramdre haibasida miyamna yagadoribra haiba asi mari leineba singge matakta wahang hangningi phongdokhe amadi akhoi na pamiba Manipur miyam na pamiba NRC updation before census to dingi gi mamangda NRC register do national register of citizens update to view I was masi kholaw ki mapung phana na bogda makoi saruk yaminasi hebo si campaign for just and fair delimitation ni makidigi Manipur miyam da noluna pogjinjari Ningdago Police Station da posting Taramba Lekidraba Village Defense Force BDF number 030 Muhammad Abdul Kalam gi imungda BDF welfare fund Bisnupur de Kilpalla Kani Krishna Craig Cell Krishna Bagi Tharam the Bisnupur District Superintendent of Police KSS Ravi Kumar Singh IPS BDF Welfare Committee Bisnupur ge Chairman Yunam Premzit MPS Additional SP Law and Order ge Mia Makada Bisnupur District BDF Welfare Association ge President Oinam Bizoy Secretary and Rameshwar Vice President Amp Amotoina Thasage Hokiba Tang Taramari da Lekidraba Muhammad Abdul Kalam gi imungda Lupalaka ani Kusina Kibani
Hausa karobada maroiba pau amana pizari. Ngamkhaidagi kilometer taramangana konba mafamda sangar sakatpagi thabak paikat handanaba mangsamnana sajangkraba singsu kudakda sidokadabani haina Union Home Minister Amit Shahana mari lainaba authority singda khangankre. Alternative livelihood interventions and the agroforestry support targeting poppy affected villages sahibi hiramda thorompang thokre. Jawaharlal Nehru gi humpuni soba lekhidabagi numiki thorompang thokre. Loinana census tawdingai mamangda NRC update tawnanabagi matangda public convention bang thorlagani. Image PAODAM asegade matang asida loijare miyeng tabiri basungba makana khurumjare.